Action Committee Against Fatal Killing in Inhuman Acts of Security Forces na changsillakhiba Pung kunmarigi total shutdown gi Khongjang Leingakka Yanabadagi Khudaktagi Handokhre. Bapu Parada Laiba Chief Minister gi Bangloda ngasi nungthil Pung marirom tarakpada JAC gi mihut sing amasung imung manunggi miyoi singa Chief Minister N Birenga unaduna wari sanakhi. Chief Minister ga unaraba matung JAC gi paumi singa unaba amada JAC sige convener Naurem Puelem na phongdokhibada Chief Minister ga unaba tuta JAC gi maikaidagi point taruk yauba memorandum ama pisinduna thabakta onthoknaba taksinki maduda Chief Minister na point ayamba yabaga loinana athubada thabakta onthoknaba khanghalakle haiki Naurem William na makha taraduna JAC gi maikaidagi laikhidraba peebuknung gi angang aduge aroiba mathau mangam pangthokpa nangnaba compensation PBU haijaki maduda Chief Minister na su ayaba pibirakle masidasu natana rims ta laikatnaribi Sanjita gi ana layengi achangba senfam punamak Leingakna puragani hairaki amaromda thodok asiga mari leinana police na fajinkhiba miyoi sing condition amata yaudana thadoraknaba amadi security force sing na chathakiba thawong adubo yaningdaba phongdoktuna matungda amuk khanna tawdanaba SDPOK Sundarbala Devi yauna ka henba thawong chathagiba security personnel sing suspend tawgadabani haina taksinki ngasi Chief Minister ga unaduna wari sanaraba matung yanaba khara purakpadage changsilamba Pung kunmari gi total shutdown gi Khongjang su Khudaktagi Handokhre warep laure hairi Leingak mapu de Chief Minister na yamna thawai hakchang yauna yamna lumna lowira kanda koi JAC gi ayamba demand sing fulfill tawida habitare haibadi matong huktaba yumlakta karida jagas caption ba mobong caption ba amadi masina mar kan aki kan thola kanda asonana singda aduki mati khudungti tholi se masi thola ro habagi chapcha ba khoi gi consumer SP ga yauna lena masi chapcha ba insurance pibire habitare thola ro habagi pochima haiba adum balai bakti ba thawdo aduna huji rims ki ICU da kana laikan naribi Naurem ongbi laisam ningol Sanjita ki tamakta mai careness amati mai treatment ki tamakta masigi senfam punamak khoge Leingak na pobirani aina su koi thambirei adana koi punamak lai khrominasi apabada oiminasi ai wahundu ma koi thaminare khoge Khongjang loising hajan punjan gi basing athu matamda loinmak condition yawdan thado ne hai wahum sima chapchana assurance pibire lebak miyam na su JAC na pukachari wahum sing asi penbire aina lawjeraka pungbaro phawo ko banse koi Khudakta thokchere na koi lawthokchere